FIFA World Cup lising ani kunga taruki ngasi ayuk sana kiba match ta Argentina na Cabo Verde bu goal ahum ani da maiti ba pikrabasu football fans singi thamoi de Cabo Verde na khudum chankrai ngasi ayuk Miami Stadium da sana kiba match aduda West Africa gi apik palaibak ama oiriba Cabo Verde na FIFA World Cup ki reigning champion Argentina ga lamba thengna ki match adugi kunga mapon suba minute ta Argentina gi captain Lionel Messi na goal ama chanduna mangzil tharaga chatki goal adugi pau khumoina Cabo Verde gi Ren Mendes na yankhai ga mapon suba minute ta goal ama chanki Lionel Messi yauna Argentina gi team na kanna hotnarabasu makhata ba goal chanbangam khide Argentina na free kick ani fanglaba fauba Cabo Verde gi wall adu lana goal chanbangam khide extra time haptuna match adu makhata na sanabada match adugi marifutarani thoi suba minute Argentina gi Lisandro Martinez na goal ama chanchinduna Argentina na mangzul thaduna chatki fiba maduda football fencing na Argentina na soidana karagani haibagi achet pathazaba lainaki adubu thazaba adu Cabo Verde gi Mac Allister na goal ama amuk chanchinkiba aduna thugai ki Argentina gi fencing na thawai wanaraklaba match ki chamaga taramathoi suba minute Dini Borges na chankiba on goal amana maram oiraga Argentina na goal ahum anida Cabo Verde bu mai thiba piram khibane match adu Argentina na mai pakhrabasu football fans singi thamoidi Cabo Verde na khudum chanki match aduda Cabo Verde gi sanaroi singna utkiba ningthijarba performance aduna maram oiraga Argentina gi fans sing yauna mai kai kaya dagi ikai khumnaba utnarakle Cabo Verde apikpa ithat singna punsilaga semba leibak ama ojarabasu FIFA World Cup tadi irai laina maithiba piba ngamdaba leibak amani haina fauba miyamna singthanari ngase yuk sana kiba match adu FIFA World Cup ki puwarida kaungamdaba match ama oiduna lehoragani